शुभ नाम टेस्टी है चाय टेस्टी है ना बहुत है ना वाओ ब्लेस गर्ल रेड रेड गर्ल आराध्या और रियांश रियांश हाय आद्या हाय आद्या आद्या हाय हाय इसका ऊपर सोना है कोई मतलब नहीं है तकिया है ये बिस्कुट तकिया है ये चा हाउ चा टेस्टी है ना चाय ꯃꯌꯥꯝ ꯉꯁꯤꯁꯦ ꯍꯧꯖꯤꯛꯁꯦ ꯕ꯭ꯔꯤꯟꯗꯥꯕꯟꯗ ꯂꯥꯁ ꯅꯨꯃꯤꯠꯅꯦꯕꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯊꯨꯔꯥꯒꯤꯗꯃꯛꯇ ꯆꯠꯇꯣꯔꯦ अखोई रूम की फिवम दी लोरे रूम का हालत तो गया नहीं सुबह रूम का हालत खत्म मेमोरी के लिए रखती हो ना स्माइल फाइनली जब चावल में रूम से एंड द मोगी अलमीरा सुपी हाँ हाँ mana panda perdana smoke ये लास्ट डे है लास्ट डे वृंदावन में यहाँ चेकआउट तौदरे मैं कोई मथुरा मुचलनीको अगर खलमीको सिग मेकअप वीडियो में तौगे है बट याद्रे मैम अच्छा उधर जहाँ घूमने जाएंगे ना उधर मिलेंगे आज तीसरा दिन है ना हमारा है ना सुना तीसरा 4 days गई थी ओनली 4 days डे 3 हौजिक गोकुल विश्राम घाट मथुरा कोई चलने में मथुरा
माखन चोर लीला। जाएंगे ना अभी चलो मिट्टी देखने, मिट्टी में खेलने, मिट्टी में खिलाने चलो। ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯔꯃꯟ ꯔꯦꯗ꯭ꯗꯤ ꯑꯥꯁ꯭ꯔꯝ ꯀꯧꯋꯦꯕꯀꯣ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯗꯀꯣ ꯂꯩꯉꯣꯏꯁꯦ ꯂꯣꯏꯅ ꯃꯥꯡꯒꯦꯅ ꯍꯥꯏꯌꯦꯕꯀꯣ ꯃꯌꯥꯝ ꯍꯛꯆꯥꯡꯗ ꯑꯝꯇ ꯌꯥꯎꯗꯦꯅ ꯍꯥꯏ ꯁꯤꯒꯤꯁꯦ ꯆꯨꯝꯃꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯗ ꯃꯌꯥꯝ ꯂꯩꯉꯣꯏꯁꯤꯗ ꯇꯩꯁꯟꯅ ꯈꯣꯠꯆꯟꯅ ꯌꯦꯡꯉꯦꯕꯀꯣ ꯑꯗꯣ ꯑꯃꯠꯇ ꯅꯞꯅ ꯈꯣꯠꯅ ꯂꯩꯇꯦ ꯑꯁꯤ ꯌꯦꯡꯉꯣꯅꯦ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯁꯦ ꯁꯤꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯁꯥꯏꯠꯁꯤꯗꯤ ꯃꯌꯥꯝ ꯃꯤꯁꯦ ꯌꯥꯝꯗꯕꯅꯦꯕꯀꯣ ꯑꯗꯣ ꯁꯣꯝꯒꯤ ꯁꯥꯏꯠꯔꯣꯝꯗꯗꯤ ꯃꯤ ꯈꯨꯌꯥꯝ ꯑꯃ ꯑꯗꯨꯅ ꯂꯩꯉꯣꯏꯁꯦ ꯃꯌꯥꯝ ꯃꯣꯏ ꯂꯩꯉꯣꯏꯁꯤꯗ ꯑꯣꯜꯂ ꯈꯣꯠꯂꯒ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯨꯒ ꯁꯤꯗ ꯃꯤ ꯇꯤꯟꯗꯕ ꯃꯥꯏꯀꯩꯁꯤꯗ ꯑꯩꯈꯣꯏ ꯂꯥꯛꯏꯕꯅꯤ नहीं गिला वाला सही रहेगा।
चिपकता है ना? हाँ? राधे राधे। ꯃꯤ ꯈꯨꯇꯤꯟꯗꯣ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅꯅ ꯁꯥꯟꯅꯔꯝꯕ ꯃꯐꯝꯅꯤꯅꯀꯣ ꯁꯤꯗ ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯂꯥꯏꯕꯛ ꯐꯕ ꯉꯥꯛꯇꯅꯦꯕꯀꯣ ꯃꯌꯥꯝ ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯀꯗꯥꯏꯗꯅ ꯏꯁꯣꯔꯅ ꯁꯥꯟꯅꯔꯝꯕ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯆꯠꯂꯒ ꯉꯁꯤ ꯁꯨꯃꯥꯏꯅ ꯎꯕ ꯐꯪꯕꯁꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯋꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯀꯩ ꯍꯥꯏꯅꯤ ꯏꯁꯣꯔꯕꯨꯀꯣ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯀꯥꯟꯍꯥꯖꯤ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯀꯧꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯗꯨꯒ ꯕ꯭ꯔꯤꯟꯗꯥꯕꯟ ꯎꯍꯟꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯀꯥꯟꯍꯥꯖꯤ
ꯔꯃꯟ ꯔꯦꯗꯤ ꯑꯥꯁ꯭ꯔꯝꯗꯒꯤ ꯊꯣꯛꯂꯛꯑꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯌꯃꯨꯅꯥ ꯘꯥꯠꯇ ꯂꯥꯛꯑꯦ ꯁꯤꯗ ꯀꯤꯂꯥ ꯑꯃ ꯎꯔꯤꯁꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯀꯟꯁꯀꯤ ꯀꯤꯂꯥꯅꯦꯕꯀꯣ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯌꯃꯨꯅꯥ ꯈꯨꯔꯝꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯗ꯭ꯋꯥꯔꯀꯥꯙꯤꯁ ꯃꯟꯗꯤꯔꯗꯣ ꯑꯗꯨꯗ ꯑꯃꯨꯛ ꯆꯠꯂꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯣ ꯗ꯭ꯋꯥꯔꯀꯥꯙꯤꯁ ꯃꯟꯗꯤꯔ ꯈꯨꯔꯝꯃꯦ ꯑꯗꯨ ꯃꯇꯨꯡꯗ ꯖꯟꯃꯚꯨꯃꯤ ꯈꯨꯔꯝꯃꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯐꯣꯟ ꯑꯦꯂꯥꯎꯠ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯅ ꯐꯣꯟ ꯄꯨꯔꯛꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯅꯝꯃꯛꯇ꯭ꯔꯦ ꯃꯌꯥꯝ ꯉꯁꯤꯅ ꯂꯥꯁ ꯗꯦꯅꯤꯀꯣ ꯅꯦꯛꯁ ꯗꯦꯅꯦꯕ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯊꯨꯔꯥ ꯀꯣꯏꯕ ꯆꯠꯂꯤ ꯍꯧꯖꯤꯛ ꯂꯟꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯃꯊꯨꯔꯥꯁꯨ ꯀꯣꯏꯔꯦ ꯕꯠ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯅꯝꯃꯛꯇ꯭ꯔꯦ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯊꯨꯔꯥꯗ ꯀꯣꯏꯔꯤ ꯍꯧꯖꯤꯛ ꯕ꯭ꯔꯤꯟꯗꯥꯕꯟꯗꯒꯤ हल्ले सेम सेम हाय करो हाय हाय करो ना अगर हौजिक मथुरादा ahunga ꯍꯧꯖꯤꯛꯀꯣ ꯃꯊꯨꯔꯥ ꯀꯣꯏ ꯂꯣꯏꯔ ꯃꯇꯨꯡꯗꯀꯣ ꯆꯥꯛ ꯆꯥꯕ ꯂꯥꯛꯏꯅꯦꯕꯀꯣ ꯂꯟꯁ ꯇꯧꯕ ꯂꯥꯛꯏꯅꯤ ꯂꯟꯁ ꯇꯧꯔꯅꯤ ꯑꯗꯒꯤ ꯁꯨꯝ ꯍꯣꯇꯦꯜꯗ ꯍꯜꯂꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯉꯁꯤꯒꯤ ꯅꯨꯡꯗꯥꯡꯗꯨꯒꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤ ꯉꯁꯤ ꯂꯥꯁ ꯗꯦꯅꯤ ꯃꯌꯥꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯏ ꯕ꯭ꯔꯤꯟꯗꯥꯕꯟ ꯀꯣꯏꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯌꯥꯝ ꯃꯌꯥꯝꯁꯨꯀꯣ ꯁꯣꯏꯗꯅꯃꯛꯀꯤ ꯆꯠꯄꯤꯌꯨ ꯈꯨꯔꯨꯝꯕ ꯑꯗꯣ ꯃꯌꯥꯝ ꯑꯇꯩꯗꯤ ꯁꯨꯝ ꯚꯤꯗꯤꯑꯣ ꯅꯝꯃꯛꯇ꯭ꯔꯦ ꯚꯤꯗꯤꯑꯣ ꯈꯔ ꯅꯝꯕꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯦ ꯃꯌꯥꯝ ꯃꯦꯃꯣꯔꯤꯁꯨ ꯑꯣꯏꯅꯕ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯦꯜ ꯃꯣꯃꯦꯟꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤꯀꯣ ꯃꯌꯥꯝ